ꯃꯌꯥꯝ ꯉꯁꯤꯗꯤ ꯈꯦꯆꯤ ꯍꯧꯖꯔꯛꯀꯦꯀꯣ ꯀꯥꯡꯁꯨ ꯀꯨꯏꯗ꯭ꯔꯦ ꯑꯗꯨꯅ ꯀꯥꯡ ꯃꯌꯥꯒꯤ ꯈꯦꯆꯤ ꯆꯥꯖꯔꯛꯀꯦ ꯁꯤ ꯎꯇꯤ ꯎꯁꯣꯏꯒ ꯃꯪꯒꯟꯒ ꯎꯇꯤ ꯇꯧꯖꯔꯛꯀꯦ ꯃꯥꯏꯔꯦꯟ ꯈꯤꯇꯪ ꯑꯃ ꯊꯣꯡꯖꯒꯦ ꯑꯗꯨꯒ ꯁꯤꯗ ꯃꯣꯔꯣꯛ ꯑꯇꯦꯛꯄ ꯑꯗꯒꯤ ꯃꯆꯜꯁꯤꯗ ꯂꯩꯖꯔꯦ ꯑꯗꯨꯗꯤ ꯈꯦꯆꯤ ꯊꯣꯡꯖꯔꯛꯑꯒꯦ ꯎꯇꯤꯒ ꯈꯦꯆꯤꯒ ꯊꯣꯡꯖꯔꯛꯀꯦ ꯑꯗꯒꯤ ꯂꯐꯨ ꯑꯃ ꯏꯔꯣꯟꯖꯔꯛꯀꯦ ꯊꯥꯎꯅ ꯇꯧꯔꯒ ꯂꯐꯨꯒ ꯃꯪꯒꯟꯒ ꯎꯇꯤ ꯈꯔ ꯇꯣꯠꯆꯔꯛꯀꯦ ꯍꯥꯎꯅꯕ ꯈꯦꯆꯤ ꯈꯦꯆꯤ ꯈꯨꯍꯧꯁꯦ ꯃꯌꯥꯝ ꯑꯃꯒ ꯑꯝꯇ ꯃꯥꯟꯅꯗꯦꯀꯣ ꯑꯩꯗꯤ ꯁꯨꯃꯥꯏꯅ ꯍꯋꯥꯏꯁꯦ ꯍꯥꯟꯅ ꯉꯧꯔꯒ ꯇꯧꯕꯅꯤꯅ ꯍꯥꯎꯕ ꯑꯗꯨꯝ ꯇꯧꯋꯤ ꯄꯨꯂꯞ ꯐꯨꯠꯂꯒ ꯑꯗꯨꯝ ꯁꯣꯛ ꯇꯧꯕ ꯌꯥꯕꯅꯦꯕ ꯑꯩꯒꯤ ꯍꯩꯅꯖꯕꯤ ꯃꯑꯣꯡꯗ ꯑꯩꯅ ꯊꯣꯡꯖꯕ ꯇꯧꯅꯤ ꯍꯋꯥꯏꯁꯦ ꯍꯥꯟꯅ ꯐꯖꯅ ꯉꯧꯔꯗꯤ ꯔꯣꯁꯇꯣ ꯍꯦꯟꯕ ꯇꯧꯅꯤ ꯈꯔ ꯍꯥꯏꯔꯦ ꯑꯗꯨꯅ ꯍꯦꯟꯅ ꯖꯤꯔꯥꯒ ꯐꯖꯅ ꯍꯥꯞꯆꯔꯦ ꯀꯥꯡꯒꯤ ꯈꯦꯆꯤ ꯊꯣꯡ ꯇꯩꯔ ꯀꯩꯅꯣ ꯀꯔꯤꯕ ꯀꯩꯅꯣ ꯂꯩꯗꯣ ꯆꯞ ꯃꯥꯟꯅꯔꯦ ꯍꯋꯥꯏ ꯍꯥꯞꯆꯤꯟꯖꯔꯒꯦ ꯃꯌꯥꯝ ꯀꯔꯤꯕ ꯑꯃ ꯀꯥꯡ ꯂꯥꯏꯒꯤ ꯕꯥꯃꯣꯟꯒꯤ ꯂꯥꯏꯒꯤ ꯀꯥꯡ ꯆꯤꯡꯕꯗꯣ ꯑꯗꯨꯒ ꯆꯞ ꯃꯥꯟꯅꯔꯦ ꯃꯌꯥꯝ ꯃꯈꯣꯏ ꯁꯤ ꯍꯋꯥꯏꯁꯦ ꯍꯥꯟꯅ ꯉꯧꯖꯔꯒꯦ mèo uti chứ một lẽ phải tụ sáu đi chơi mà gần uti sổ cầu đi mà bây giờ chân giờ đấy đi rồi đấy cái gì quá đi cái gì không giờ đâu đấy đi rồi đấy em thau thì sát đi pakora hầu giờ cái tông lên cái gì làm cái gì tao đấy mà ngon đâu rồi rất là ngon mẹ bác anh nó to cũng thế mà xin ăn bữa này thì là cái này anh ngoài ấy ăn cái tao đấy mẹ nó tao không thì xin ăn bữa này sai tao rồi thì tao học được tao làm học cái cái gì cái lắm mẹ nói gì tao làm gì sau khi tao giờ sau khi xin tao bị mất sau khi tao giờ tao đi rồi cái gì nó không biết gì tao lại phải được không mà đi cái hậu nó mang nó được cái cái này nữa nó mới được tao không làm gì đâu này tao làm được tao lại thế thành ra thì ta còn đại cấp tao giờ đây tôi đi mang cái này tôi đi làm này đó nên tập hơi gì đây nó cái này mẹ cái gì trên chú ra cái có hoài mấy gì bông rồi trên chú ra cái đi là mấy con thằng trên này đi được thằng nào mẹ ăn sau khi vậy có là thả ra được cái thác đấy còn thác đấy lo xem cái hello kang leipak aigi nungsijarwa subscriber singna kheci chabiro haibado kheci pujare mayam adudi chadringai gi mamangda kheci chabiro haiba aigi subscriber singdugi maming panjaramge
ꯑꯩꯒꯤ ꯈꯦꯆꯤ ꯆꯥꯕꯤꯔꯛꯑꯣ ꯍꯥꯏꯕ ꯅꯨꯡꯁꯤꯖꯔꯕ ꯁꯕꯁꯀ꯭ꯔꯥꯏꯕꯔꯁꯤꯡ ꯑꯗꯨꯗꯤ ꯇꯣꯟ ꯂꯥꯏꯔꯦꯟꯃꯌꯨꯝ ꯑꯃꯗꯤ ꯕꯦꯝꯃ ꯃꯅꯤꯄꯨꯔ ꯃꯣꯏ ꯑꯅꯤꯅ ꯆꯥꯕꯤꯔꯛꯑꯣ ꯍꯥꯏꯕꯗꯨꯅꯤ ꯑꯗꯨꯗꯤ ꯃꯊꯦꯜꯁꯤꯡꯁꯦ ꯑꯃꯨꯛ ꯍꯥꯏꯖꯔꯝꯒꯦ ꯑꯩꯒꯤ ꯃꯊꯦꯜꯁꯤꯡꯁꯦ ꯁꯒꯣꯜꯍꯋꯥꯏ ꯊꯣꯡꯕ ꯑꯃ ꯂꯩꯖꯔꯦ ꯃꯥꯏꯔꯦꯟ ꯊꯣꯡꯕ ꯑꯃ ꯂꯩꯖꯔꯦ ꯑꯗꯒꯤ ꯂꯐꯨ ꯏꯔꯣꯝꯕ ꯑꯃ ꯂꯩꯖꯔꯦ ꯑꯗꯒꯤ ꯄꯀꯧꯔꯥ ꯂꯩꯖꯔꯦ ꯄꯀꯧꯔꯥꯁꯦ ꯎꯗ꯭ꯔꯦ ꯑꯩ ꯈꯨꯊꯝꯁꯦ ꯄꯀꯧꯔꯥ ꯊꯣꯡꯕ ꯑꯃ ꯂꯩꯖꯔꯦ ꯑꯗꯨꯒ ꯎꯇꯤꯒ ꯂꯩꯖꯔꯦ ꯑꯗꯨꯗꯤ ꯆꯥꯖꯔꯛꯑꯒꯦꯀꯣ ꯃꯌꯥꯝ ꯀꯔꯤ ꯍꯥꯟꯅ ꯆꯥꯁꯤꯒꯦ ꯁꯒꯣꯜꯍꯋꯥꯏ ꯊꯣꯡꯕ ꯍꯥꯟꯅ ꯆꯥꯖꯔꯒꯦ ꯃꯌꯥꯝ ꯍꯥꯎꯋꯦ ꯎꯇꯤ ꯑꯃꯨꯛ ꯆꯥꯖꯔꯒꯦ ꯏꯗ ꯎꯇꯤ ꯈꯨꯍꯥꯎꯁꯤꯗꯤ ꯃꯌꯥꯝ ꯏꯅꯥꯎ ꯕꯦꯗꯅꯥꯅ ꯃꯥꯏꯔꯦꯟ ꯊꯣꯡꯕꯗ ꯃꯌꯥꯡꯇꯣꯟꯁꯦ ꯍꯤꯡꯅ ꯊꯥꯛꯑꯣ ꯌꯥꯝ ꯍꯥꯎꯕꯅꯦꯅ ꯍꯥꯏꯕꯗꯨꯗ ꯑꯩꯁꯨ ꯍꯤꯡꯅ ꯊꯥꯛꯆꯔꯕꯅꯤꯀꯣ ꯃꯌꯥꯡꯇꯣꯟꯁꯦ ꯃꯥꯏꯔꯦꯟ ꯊꯣꯡꯕꯗ ꯃꯥꯏꯔꯦꯟ ꯊꯣꯡꯕꯁꯦ ꯑꯃꯨꯛ ꯌꯦꯡꯖꯔꯛꯑꯒꯦ ꯍꯥꯏꯒꯨꯝꯗꯅ ꯏꯅꯥꯎ ꯕꯦꯗꯅꯥꯅ ꯍꯥꯏꯕ ꯆꯨꯝꯃꯦ ꯌꯥꯝ ꯍꯥꯎꯋꯦ ꯃꯥꯏꯔꯦꯟꯗꯤ ꯑꯩꯒꯤꯗꯤ ꯐꯦꯚꯣꯔꯥꯏꯠꯅꯦ ꯑꯩꯒꯤ ꯅꯨꯡꯁꯤꯖꯔꯕ ꯁꯕꯁꯀ꯭ꯔꯥꯏꯕꯔ ꯇꯣꯟ ꯂꯥꯏꯔꯦꯟꯃꯌꯨꯝ ꯑꯃꯗꯤ ꯕꯦꯝꯃ ꯃꯅꯤꯄꯨꯔ ꯑꯅꯤꯅ ꯆꯥꯕꯤꯔꯛꯑꯣ ꯍꯥꯏꯕ ꯈꯦꯆꯤꯁꯦ ꯐꯖꯅ ꯍꯧꯔꯝꯃꯦ ꯂꯐꯨ ꯏꯔꯣꯝꯕꯁꯦ ꯑꯃꯨꯛ ꯃꯍꯥꯎ ꯌꯦꯡꯖꯒꯦ ꯂꯐꯨ ꯏꯔꯣꯝꯕ ꯍꯥꯎꯋꯦ ꯂꯐꯨ ꯏꯔꯣꯝꯕꯁꯦ ꯃꯣꯔꯣꯛ ꯈꯥꯜꯂꯒ ꯊꯥꯎꯅ ꯂꯣꯟꯖꯕꯅꯤ ꯃꯌꯥꯝ ꯄꯀꯧꯔꯥꯁꯦ ꯑꯃꯨꯛ ꯃꯍꯥꯎ ꯌꯦꯡꯖꯒꯦ ꯃꯌꯥꯝ ꯍꯥꯎꯋꯦ ꯁꯧꯒ꯭ꯔꯤ ꯃꯅꯥꯅꯤꯗꯣ ꯁꯧꯒ꯭ꯔꯤꯗ ꯊꯥꯛꯆꯕꯅꯤ ꯄꯀꯧꯔꯥꯁꯦ ꯈꯦꯆꯤꯁꯦ ꯑꯍꯥꯟꯕꯅꯤ ꯃꯌꯥꯝ ꯕꯣꯔꯥꯕꯨꯗꯤ ꯑꯗꯨꯝ ꯍꯧꯋꯦꯕ ꯄꯀꯧꯔꯥꯗꯤ ꯉꯁꯤꯅ ꯑꯍꯥꯟꯕꯅꯤꯅ ꯍꯥꯎꯔꯦ ꯑꯍꯥꯟꯕ ꯑꯣꯏꯔꯝꯕꯅꯤꯅ ꯎꯇꯤꯁꯤꯗ ꯎꯁꯣꯏꯒ ꯃꯪꯒꯟꯒ ꯎꯇꯤꯁꯦ ꯑꯩꯒꯤ ꯐꯦꯚꯣꯔꯥꯏꯠꯅꯦ ꯃꯌꯥꯝ ꯃꯌꯥꯝꯒꯤꯁꯦ ꯏꯁꯤꯡ ꯆꯥꯎꯕꯒꯤꯁꯨ ꯇꯨꯔꯦꯟꯁꯦ ꯀꯥꯏꯔꯗꯤꯅ ꯃꯌꯥꯝ ꯄꯪꯆꯦꯟ ꯆꯦꯟꯅꯔꯤ ꯆꯥꯗꯕꯁꯨ ꯌꯥꯗꯕꯅꯤꯅ ꯕ꯭ꯂꯣꯛꯁꯨ ꯑꯗꯨꯝ ꯅꯝꯖꯔꯦ ꯃꯌꯥꯝ
ꯈꯦꯆꯤꯁꯦ ꯐꯅꯌꯥꯝ ꯌꯥꯝꯕ ꯈꯦꯆꯤꯅꯤ ꯐꯅꯌꯥꯝ ꯇꯥꯛꯁꯜꯂꯛꯑꯦ ꯑꯗꯨꯒ ꯃꯌꯥꯝ ꯆꯥꯅ ꯋꯥꯐꯝ ꯑꯝꯇ ꯍꯥꯏꯖꯍꯧꯒꯦ ꯑꯩꯉꯣꯟꯗ ꯑꯩꯒꯤ ꯁꯕꯁꯀ꯭ꯔꯥꯏꯕꯔꯁꯤꯡꯅ ꯌꯦꯟ ꯆꯥꯕꯤꯔꯛꯑꯣ ꯉꯥꯅꯨ ꯊꯣꯡꯕ ꯆꯥꯕꯤꯔꯛꯑꯣ ꯍꯥꯏꯕꯗꯣ ꯃꯌꯥꯝ ꯋꯥꯔꯧꯕꯤ ꯌꯥꯗꯦ ꯑꯩꯗꯤ ꯌꯦꯟ ꯉꯥꯅꯨ ꯁꯥ ꯉꯥꯗꯤ ꯆꯥꯖꯗꯦ ꯑꯩꯗꯤ ꯚꯦꯖꯤꯇꯔꯤꯌꯥꯟꯅꯤ ꯑꯗꯨꯕꯨ 100%ꯗꯤ ꯍꯥꯏꯕ ꯌꯥꯗ꯭ꯔꯦ ꯍꯥꯏꯕꯗꯤ ꯃꯔꯝꯗꯤ ꯉꯥꯒ ꯌꯦꯔꯨꯝꯒꯗꯤ ꯆꯥꯕꯅꯤꯅ 100%ꯅꯦꯗꯤ ꯍꯥꯏꯖꯔꯔꯣꯏ 80%ꯒꯨꯝꯕꯗꯤ ꯑꯩꯗꯤ ꯚꯦꯖꯤꯇꯔꯤꯌꯥꯟꯅꯤ ꯑꯗꯨꯅ ꯃꯌꯥꯝ ꯋꯥꯔꯧꯕꯤ ꯌꯥꯗꯦ ꯁꯥ ꯉꯥꯒꯤ ꯃꯇꯥꯡꯁꯤꯗꯤ ꯑꯩꯅ ꯆꯥꯖꯗꯕꯅꯤ나 ꯃꯌꯥꯝꯒꯤ ꯅꯤꯡꯕ ꯊꯨꯡꯍꯟꯕ ꯉꯝꯗꯕꯒꯤꯗꯃꯛꯇ ꯃꯌꯥꯝꯅ ꯉꯥꯛꯄꯤꯒꯅꯤ ꯑꯗꯨꯒ ꯁꯥ ꯉꯥ ꯅꯠꯇꯕ ꯌꯥꯔꯤꯉꯩ ꯑꯍꯥꯎ ꯑꯍꯥꯎꯕ ꯃꯊꯦꯜꯒꯤ ꯚꯤꯗꯤꯑꯣ ꯁꯦꯝꯕ ꯉꯝꯕ ꯑꯣꯏꯖꯒꯦ ꯃꯥꯏꯔꯦꯟ ꯊꯣꯡꯕꯗ ꯃꯌꯥꯡ ꯊꯣꯟ ꯑꯍꯤꯡꯕ ꯊꯥꯛꯄꯁꯦ ꯃꯃꯥꯅ ꯃꯆꯥ ꯄꯝꯕꯒꯨꯝꯕꯅꯦ ꯃꯌꯥꯝ ꯏꯅꯥꯎꯕꯤꯗ ꯅꯥꯟ ꯍꯥꯏ ꯆꯨꯝꯃꯦ ꯌꯥꯝ ꯄꯛꯅ ꯇꯣꯟ ꯂꯥꯏꯔꯦꯟ ꯃꯌꯨꯝꯅ ꯈꯦꯆꯤꯁꯦ ꯊꯝꯅꯥꯗ ꯆꯥꯕꯤꯔꯛꯑꯣ ꯍꯥꯏꯕꯗꯣ ꯊꯝꯅꯥꯗ ꯆꯥꯔꯕꯅꯤꯀꯣ ꯊꯝꯅꯥꯕꯨ ꯐꯖꯈ꯭ꯔꯖꯥꯠꯅꯤ ꯑꯩꯒꯤ ꯊꯝꯅꯥꯁꯦ ꯊꯝꯅꯥꯁꯦ ꯂꯝꯃꯣꯡꯗꯒꯤ ꯐ꯭ꯔꯦꯁ ꯐꯖꯕ ꯈꯜꯂꯒ ꯂꯩꯖꯔꯛꯏꯅꯦ ꯑꯩꯅ ꯁꯕꯁꯀ꯭ꯔꯥꯏꯕꯔꯅ ꯆꯥꯕꯤꯔꯛꯑꯣ ꯍꯥꯏꯕꯁꯦ ꯊꯝꯅꯥꯗ ꯆꯥꯕꯤꯔꯛꯑꯣ ꯍꯥꯏꯕꯁꯦ ꯆꯥꯔꯕꯅꯤ ꯃꯌꯥꯝ ꯇꯨꯔꯦꯟ ꯃꯄꯥꯟꯗ ꯂꯩꯔꯨꯕꯁꯦ ꯋꯥꯏꯑꯦ ꯏꯁꯤꯡ ꯆꯥꯎꯕꯒꯤ ꯃꯌꯦꯞ ꯂꯥꯎꯕ ꯂꯥꯛꯏꯁꯦ ꯌꯨꯝꯊꯣꯡ ꯈꯨꯗꯤꯡꯒꯤ ꯅꯨꯄꯥ ꯑꯃꯃꯝ ꯊꯣꯛꯄꯤꯔꯛꯑꯣꯅ ꯄꯟ ꯇꯤꯡꯕꯒꯤ ꯏꯁꯤꯡ ꯆꯥꯎꯗꯣꯔꯦꯅ ꯑꯩ ꯎꯔꯤꯡꯁꯦ ꯈꯔꯗꯤ ꯀꯪꯁꯜꯂꯛꯑꯦ ꯃꯌꯥꯝ ꯊꯋꯥꯏ ꯌꯥꯝ ꯅꯨꯡꯉꯥꯏꯔꯨꯗ꯭ꯔꯕꯅꯦ ꯎꯔꯤꯡ ꯉꯥꯛꯇ ꯉꯥꯏꯔꯦ ꯚꯤꯗꯤꯑꯣ ꯅꯝꯕꯗꯤ ꯏꯀꯥꯏꯔꯨꯔꯕꯅꯤ ꯐꯅꯌꯥꯝꯗꯤ ꯐꯖꯔꯦ
ꯁꯤꯅ ꯂꯥꯁ ꯕꯥꯏꯠꯅꯦ ꯃꯌꯥꯝ ꯃꯌꯥꯝ ꯑꯩꯅ ꯉꯁꯤ ꯋꯥꯅ ꯊꯣꯡꯖꯕ ꯃꯊꯦꯜꯁꯤꯡꯁꯦ ꯑꯝꯇ ꯁꯣꯏꯔꯝꯗꯦ ꯂꯣꯏ ꯍꯥꯎꯔꯝꯃꯤ ꯑꯗꯨꯗꯤ ꯃꯌꯥꯝ ꯆꯥꯕꯁꯨ ꯂꯣꯏꯖꯔꯕꯅꯤꯅ ꯑꯩꯒꯤ ꯚꯤꯗꯤꯑꯣꯁꯦ ꯃꯇꯥꯡ ꯁ꯭ꯋꯥꯏꯗ ꯂꯣꯏꯁꯤꯟꯖꯔꯒꯦ ꯅꯦꯛꯁ ꯚꯤꯗꯤꯑꯣꯗ ꯑꯃꯨꯛ ꯅꯨꯡꯉꯥꯏꯕ ꯐꯖꯕ ꯚꯤꯗꯤꯑꯣ ꯄꯨꯖꯔꯛꯑꯒꯦ ꯑꯗꯨꯗꯤ ꯃꯇꯥꯡ ꯁ꯭ꯋꯥꯏꯗ ꯂꯣꯏꯁꯤꯟꯖꯔꯒꯦ